Masak Khangdaba Khulai Paiba Singna Reliance Jio Tower ki thabak suwa Sinmi ahum nongmai singdon da kidnap tawduna Fakhre hairi tawdok asi matang da police lagi phangba pauna hai Khangdaba Khulai Paiba Singna Sinmi ahum kidnap tawduna pukhibi tawdok asi tha asi ahum gi numidang pung 3 lom ta matamda Kangwakpi district ki manung chanba bungte chirugi thangbi village da thokhibani hairi tawdok adu mari lena Reliance Jio Tower gi thabak faidiba Safer Solution Private Limited ki project head oiriba Sumit Rai nasu Nongsup Kaithen Manbi Police Station da Thasi Marigi Numidang Pung Taramathoi Makhairom Ta Matamda report ama tawrakre hairi Mahakna pishalakhiba report adugi matung inade Khulai Paiba Sing aduna nongmai singdonda fadna pukraba Private Limited adugi Sinmi Sing adu Assamgi Jorat District ki manung chanba Ram Rupia Gaundagini hariba mioi sing adugi maming Marina Setia Apokpa Deepak Setia Prakash Gogoi Apokpa Gopal Gogoi amadi Sanjip Kowi hairi Makhoi ahum adu hauji phawa mari mukhong khangma ngamna leiri Tawdok adu mai lena Nongsup Kaithen Manbi Police Station na su case amare start tawkhre case adu FIR number na wall close to 2023 Nongsup Kaithen Manbi PAs under section 364-A/365/34 IPC ni hairi hiram masigi mai lena Nongsup Kaithen Manbi Police Station ki kangmuno su Khangdaba singna faduna pukraba Sinmi ahum adu khongul libagi thabak chathabaga loena singna Mafam singda operation chathari hairi Select asida lenga ka suspension of operation su satnariba KNOKI gi maikai dagidi hairiba Sinmi ahum adu kidnap tawgi thodokta lup asigi mari amata leina de hairi nakal amaromda tha asigi mari gi ayuk pung 3 minute kullom ta matamda jiribam gi usa tholagi imphal tamna semen puruga sakhiba tata truck ama driver kona na Masak Khangdaba Khulai Paiba singna su kidnap tawkre hairi Khangdaba singna kidnap tawkraba tata truck adugi registration number na MN018794 ne aduga driver adugi maming na Laimim Romeo Kowi hairi tawdok aduga mai lena su None Police Station na case amare start tawduna thiba khangna leiriba tata truck amasung driver adugi khongul libagi thabak chathari